Morocco bu underestimate tawbiya di handaki World Cup asida haina France ki defender Rafael Baranena ngasi haiki eikhoi overconfidence oijaroi amasung kanabusu usitana khanjati player asina makhata na haiki bani France ki team na Morocco bu ngamgani haibase mi ayambana khannei maramdi France ki playing speed angak bani plus afawbel leading player kaya yauri adumakpu makoi na ngasi World Cup semi-final sanadoriba asida hekta ngamlani haina overconfidence ti oiroi hairi maramdi makoina ukre knockout stage da Morocco gi khutta Brazil amadi Portugal karamna tathauki haibado France Brazil Germany World Cup laukraba nation ngaktani ama hekna France na World Cup laukiba matam sangdri hairabasu yai makoina handaki World Cup ase laudre haina makoi gi country gi football federation na yamna nungaitana tawpham su thokti tawshu tawroi adubu makoi gi defender Varane na hai eikhoi handaki Qatar gi World Cup final asida sanaba team oiba pame mahakta Morocco gi matang da hai Morocco by chance lakibanati akan balan thengnaraga lakpani aduna makoi gi thengnaba araiba khongpham oiroi masita natana France ki defender Jules Koundé na su Morocco gi team performance puthagat ki Koundé na makhata nai ki Portugal ga thengnabada makoi na goal amakhak salaga thoiki ba ado phajaba challenge amata lakhibani amasung makoi na mai pakhi phajai mahakna makhata na hai Morocco gi players singi lamjel angak pani yamni yangi aduga amana ball phangkhraga asum leisin duna thamde sasat amada pass pithoki maramasina eikhoi ga thengra patanja ta ball pass yangna tobagi technique sijinagani amataki amada sat pass pithoklaga Morocco gi players sing bu unbalanced dona bahotna kani Morocco gi lamjel really stunning oi makoina Portugal Belgium bu ngamki Croatia ga sanabada draw taki overall yenglubada Morocco gi performance yamna fajai handaki tournament asida Morocco gi Azidane Onahi na puno maktagi important player oiri Morocco na ngamduna lakpada Onahi asigi overall yauri magonda wabalaiti chok thabalaiti magi khusana uraga Spain gi hanagi coach Luis Enrique na haiki angak pani angang asigi matause kaidagi lakni no sathina sangkhol na sana khre ai pungak ngaki magi lamjel ubada lep sulai leiti ngasi gi match ta ugani France Morocco gi angak pa challenge let's wait Side amada Croatia gi public singna Argentina ga takhaina bapungja to yengbagi damak ngaidari makoi gi moti adugumba event pan thokloi sini Argentina da amadi worldwide ta Messi gi fan masing yambagum Croatia gi Luka Modric makoi gi laibak te hero ni aduga mabusu mioi kyana pamnari bani Luka amadi Messi thengna da mai ho makai yengba nungai gani handaki tournament Luka gi team yamna fazana sanatuna karakli Luka Modric playmaker ni amaram da Messi su playmaker oibatanatana play on thok pangam pe hero ne hayeng Croatia gi team na ma bu polo to dori ba mayam do interest oini yengbuda nungai gani Croatia gi amatta ngai ra ba dream di World Cup ase handakya se makoina loge sini so thanks for watching